Hello, good evening. Welcome to Northeast Window. Northeast Window na sandok sa ba Northeast Dialogue ta chan MAIBAM na taramno chari. Matam-matam gi tholok pa tongan-tongan ba isu singi matang da khananai na ba semzariba platform Northeast Dialogue ki nga si thamzariba khnaba topic ti Miyam Khangba Ngamnadre Manipur Da Manipur. Kogi hau kiba tang kundagi kogi Ukhrul district ta kogi manga suba siroi festival pangthok pasidai kogi ahoba nimita habitar ahoba nimita ayukta kogi Manipur State Transport bus ta kogi DIPR na sila kanda kogi media person mayam mapuraga hariba function festival adubo coverage toba chatpa media person sing dai kogi Gwaltabi area da Mahar Regiment ki personal sing na hariba media person to nga chaliba bus to da kogi Manipur State Transport bus hariba dugi Manipur hariba wahi se kogi lokto kadabni madu khumzen gadabni haiba kogi wafom ka phongdor kibada maduda media person sing duna kogi yaning da ba phongdor kana madu yare habigi potang hak leina matungda coverage tawdana IMPHAL da halaki ba habitare madugi matungda aikogi tongan ba aikogi Manipurgi media person singa madi amzu amadi HIJAM pulakadam huyoba decision amalora kanda governor da memorandum bishin kiba amadi protest to kiba hariba wafam de koi yaba sungam ngomoi Manipur lamdam se de koi Manipur haiba wahi se kamdau na muthat kadori bana haiba kogi tongan ba site ki statement sim thongnarak pa kogi even Congress के साइट की सुअमदी BJP MLA सिंह की साइट की सोखोगी मधुबु यानिंग द फोंगदोक्तना स्टेटमेंट सिंह हान इवन हानगी चीफ मिनिस्टर ओइबिरम बा कोई नोंथोमा बिरेन सिंह न बाउ मा की फेसबुक अकाउंट दा हरिबा वाफम द कोई कंडेम तोगी पोट फोंगदोराखिबा अदुबु मसिगा मरी लेना कोगी कोऑर्डिनेटिंग कमिटी ऑफ मणिपुर इंटीग्रिटी को कोमिना कोगी पुंग निफुनिपान की मनुंगदा हरिबा अदुगी मधुदा चेनबा सिंह अखोगी मरी लेनबा सिंह दो अखोगी मदो अखोगी इंक्वायरी कमिटी सेम खटपा मसी यानिंगदबा फोंगदो अकांदा अखोगी जनरल स्ट्राइक फाबा हौजे हौसी से जनरल स्ट्राइक तौरिबनी मणिपुर दा अखोगी हरिबा महार रेजिमेंट पर्सनल सिंह दुना तौकिबा मखोगी एक्शन दुबो अखोगी यानिंगदबा फोंगदो तना प्रजा सिंहना ngasi makso अखोगी जनरल स्ट्राइक चथरगा लेरिबनी मसिगा मरी लेना अखोगी चीफ सेक्रेटरी की साइट की हाबेतारे हारिबा इंसिडेंट की मतंग दा थिजिनबगी दबंगटा इंक्वायरी कमिटी अमा खक सेम खिबगी अखोगी नोटिस टी थोलापदि लेख्रे मददा 15 days की मनुंगदा within 15 days दा अखोगी इंक्वायरी कमिटी दुना हारिबा रिपोर्ट सिंग सबमिट तरकनबगी मतंग दा अखोगी नोटिस थोकिबदि लेरे बट मसाइ सा लाइबा क्वेश्चन सी 15 days से sang tabra sangman tabra have a question sini usik lai ba sadu duga inquiry committee shemaga kogi 15 days ngar ka legi dori bra kogi action lokre ka tar ka di praja sing na pami basidi immediate action lokhat badani pami basem basida mari lene ba sing to immediate action lokhat badani pami sadu bu 15 days ama ngai ga dori bra have a question sini Manipur hariba kogi iram dam sida Manipur have wahai se thaba yada tar ga di praja miyam sing sina kamai to ga pen ga dori bun have wafam sini usik lai ba se hiram sida khana nena na ba kogi studio the election duna lai bir ba expert Panelist में सकता जगे अहाब देका खुमदबो जगे इम्फाल टाइम्स के एडिटर ओइबिरिबा ओजा रिंकू खुमुकचम ने ओजाबु नॉर्थ विंडो के स्टूडियो दा ताराम नोचरी अनिसुबा पैनलिस्ट जेलियांगरो यूनाइटेड कमिटी मणिपुर की प्रेसिडेंट ओइबिरिबा ओजा मैबोन फाउमेई ने ओजाबु नॉर्थ विंडो के स्टूडियो दा ताराम नोचरी अहम सुबा पैनलिस्ट एडवोकेट ओइबिरिबा ओजा हिजम चंद्र कुमार ने ओजाबु नॉर्थ विंडो के स्टूडियो दा ताराम नोचरी अहानब राउंड से ओजा रिंकू दगी लाक्चरगे एज अ सीनियर जर्नलिस्ट अमा ओइना हाबतारे थोक्रिबा थौदोक्सी जर्नलिस्ट सिंगना मीडिया कवरेज तौब चटपा मतमदा थोकिबा इंसिडेंट अमखक नेम हार रेजिमेंट की मोकोगी एक्टिविटीज से मसिदा यानिंदबा फुंगदो काना तोंगान बा खोगी डिसीजन लौदना मेमोरेंडम पिसिनखिबदि लाइरे मसिदा लाइबसे फेस्टिवल से तौद्रिकान की ममांगदा टूरिज्म डिपार्टमेंट की साइट की अमदी ट्रांसपोर्ट डिपार्टमेंट की साइट की सु हारिबा फेस्टिवल से याव चटपा मतमदा करिगुम्बा अयत अपनम त लेहलो यामना सिक्योरिटी अरेंजमेंट मतिक चाना तौरे हाबा फुंगदो खिबसु लाइरबनी इवन टूरिज्म डायरेक्टर मसामकना फावबा अदु इतारगदि हौजलाय बसे अहान बा हौबा हेक चट हौबा निमितकी मीडिया कवरेज तौबा चटपा मतमदा अथिंग बसे पिरखरबने बा अयत अपन सा लेखरबने बा अदु इतारदि व्हाट अबाउट दैट कमिटमेंट ओजा कमाय थमिनिंगे यामना खोगी लाइबक थीबा हाइगद्रा अदुगा रियलिटी दु खोगी मियाम मांग थोलक बा हाइगद्रा अदुगुंबा इशू अमने हदकिसे इशू अनि ले
ꯆꯠꯂꯤꯕ ꯑꯩꯈꯣꯏꯒꯤ freedom of media ꯍꯥꯏꯅ ꯑꯩꯈꯣꯏ Indian Constitution ꯄꯤꯔꯤꯕ free speech ꯀꯤ ꯑꯗꯒꯤ media freedom ꯒꯤ ꯑꯣꯏꯔꯤꯕ ꯄꯣꯠꯁꯤꯡꯁꯦ ꯃꯁꯤꯃ ꯃꯈꯣꯏꯅ ꯍꯧꯖꯤꯛꯀꯤ ꯊꯧꯗꯣꯛꯇꯣ ꯑꯩꯅ ꯑꯃꯨꯛ ꯍꯟꯅ ꯔꯤꯀꯣꯜ ꯇꯧꯔꯨꯕꯒꯤ ꯗꯔꯀꯥꯔ ꯑꯣꯏꯗ꯭ꯔꯦ ꯀꯩꯒꯤꯅꯣꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯈꯨꯗꯤꯡꯃꯛꯅ ꯈꯪꯉꯦ ꯇꯥꯡ 10ꯗ ꯁꯤꯔꯣꯏ ꯂꯤꯂꯤ ꯐꯦꯁꯇꯤꯚꯦꯜꯒꯤ ꯏꯅꯣꯒ꯭ꯔꯦꯜ ꯐꯪꯁꯟ ꯒꯕꯔꯅꯔꯅ ꯇꯧꯒꯗꯕ ꯁꯤꯗꯩꯁꯤꯗ ꯃꯦꯗꯤꯌꯥ ꯀꯣꯚꯔꯦꯖ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯃꯦꯗꯤꯌꯥ ꯄꯔꯁꯟ 22 DIPRꯅ ꯁ꯭ꯄꯣꯟꯁꯔ ꯇꯧꯕ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯄꯤꯕ ꯑꯗꯨꯒꯨꯝꯕ ꯚꯦꯍꯤꯀꯜ ꯑꯃꯗ ꯕꯁ ꯑꯃꯗ ꯄꯨꯔꯥ ꯆꯠꯄꯅꯤ ꯆꯠꯄꯁꯤꯗ ꯃꯊꯪ ꯆꯦꯛꯁꯤ ꯑꯃꯈꯛꯇ ꯇꯧꯕ ꯅꯠꯇꯦ ꯃꯣꯏꯒꯤ ꯚꯦꯔꯤꯐꯤꯀꯦꯁꯟꯁꯤ ꯌꯥꯡꯄꯣꯛꯄꯤꯗꯒꯤ ꯍꯧꯔꯒ ꯃꯊꯪ ꯇꯧꯔꯒ ꯑꯞ ꯇꯨ ꯒ꯭ꯋꯥꯜꯇꯥꯕꯤ ꯐꯥꯎꯕ ꯇꯧꯕꯅꯤ ꯒ꯭ꯋꯥꯜꯇꯥꯕꯤꯗꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯩꯅꯣꯁꯤ ꯂꯧꯊꯣꯛꯇꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯑꯀꯟꯕ ꯏꯟꯁꯇ꯭ꯔꯛꯁꯟ ꯑꯃ 4th ꯃꯍꯥ ꯔꯦꯖꯤꯃꯦꯟꯠꯒꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯒꯤ ꯑꯗꯨꯒꯨꯝꯕ ꯇ꯭ꯔꯨꯞꯁꯤꯅ ꯂꯧꯊꯣꯛꯍꯟꯈꯤꯕꯒꯤ ꯋꯥꯅꯤ ꯂꯧꯊꯣꯛꯅꯕ ꯍꯥꯏꯅ ꯇꯧꯔꯒ ꯑꯗꯨꯒ ꯂꯧꯊꯣꯛꯑꯒ ꯆꯠꯂꯨ ꯍꯥꯏꯕꯁꯤꯗ ꯃꯗꯨ ꯂꯧꯊꯣꯛꯑꯒ ꯆꯠꯀꯗꯧꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯒꯤ ꯀꯩꯅꯣꯗꯨꯗ ꯑꯩꯈꯣꯏꯒꯤ ꯖꯔꯅꯦꯂꯤꯁ ꯃꯌꯥꯝꯁꯤꯅ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯈꯣꯡ ꯍꯜꯂꯛꯄꯅꯦ ꯃꯈꯣꯡꯅ ꯍꯜꯂꯛꯑꯒ ꯃꯔꯛꯇꯨꯗ ꯍꯣꯏ ꯃꯦꯖꯤꯛ ꯀꯩ ꯐꯪꯗꯅ ꯍꯜꯂꯛꯄꯗꯨꯅ ꯑꯃ ꯑꯣꯏꯔꯦ ꯂꯨꯔꯤꯕꯗꯤ ꯁ꯭ꯋꯥꯏꯗ ꯊꯣꯛꯂꯛꯏꯕ ꯏꯁꯨꯁꯤ ꯃꯦꯗꯤꯌꯥ ꯐ꯭रीडमꯗ ꯗꯥꯏꯔꯦꯛ ꯆꯦꯂꯦꯟꯖ ꯇꯧꯕꯒꯤ ꯄꯣꯠ ꯑꯃ ꯃꯦꯗꯤꯌꯥꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯐ꯭रीडम ꯑꯣꯐ ꯑꯦꯛꯁꯄ꯭ꯔꯦꯁꯟꯒꯤ ꯄꯣꯠꯁꯤ ꯁ꯭ꯋꯥꯏꯗ ꯆꯦꯂꯦꯟꯖ ꯇꯧꯕꯒꯤ ꯄꯣꯠ ꯑꯃ ꯌꯥꯎꯔꯦ ꯏꯚꯟ ꯗꯣ Constitution of India da press ki oiba tongan freedom ama layu haidragasu freedom of expression haiba pot sida media gi oiba karigumba khara di dum lei hebtare aduna swai area sida aduga state government recognize to media person journalist haiba amchulerimna media haiba si kanaguma amatana अखोगी constitutional executive post पाइबा सिंगना fourth state ने हाइदरगसु scholars सिंग अदगी लैरिबो केनो मयामनदी अखोगी political scientists सिंगनदी it is a fourth state ऐसी अखोई खंगनरब पोट अमा खगनी हाइनरग लैबो पोट अमा खगनी even though none of the government executive सिंगनदी fourth state ने ऐसे हुजिबोक्ता आई mention तौबसे subject to correction आई ताजे हाइब तारे अदुबो anyway थोकिबे थौदोक्सिदा लाइबो पोटी media person की freedom अमा लैरे Number 2, government na organize to function nama kakta government gi department na sponsor tawraga government gi department amana piwa gari magi gari do sinaruba pot ama kakta maduda thariba magi windshield front windshield thariba Manipur state transport it's a transport can voice am chaw pot am khangi ko adudai duda masi thaganu kaina piraga kanogi apikpa kano ma haitare troopers ma haitare Indian army gi maduna makhoi da obstacle piba thing vibe se masi yamna koi swaida ne ba koi ne yam saur kanda kari gi Manipur state transport tha ba se chalaloi doribano haibadu sauba amane ba haibadi anini amana ngasagi media gi sokpududi media fraternity akoi asauba leire aduga Manipur haiba pot si kari bogi tharoi dori no haibagi pot amakaksu ngasagi people sida loina media da tawrga di fonga banina akhoi gi potsi maswai da neba condemnation tongna ra ise aduga akhoi gi handaki media fraternity sigi khwaidagi akhoi gi responsible over job ma logi base before akhoi gi cease work tawdringe da akhoi na cease work tawgodoriba akhoi na kari gi damakta media gi keno se khong se leak publication se leak ka duri no se khangdringe da miyam da akhoi sumai thoki sina maram orga akhoi hayeng khabar phomoi haibagi akhoi decision amaga lorukpa haidi miyam khangna lorukpa sina maram orga yamna impact leiba akhoi gi keno amakak decision amakak amju mudi EGM na punna akhoi gi magi moigi keno du da lowki haibtare aduna maram orga akhoi gi keno se flash to thoe thoiba thodokse sini smai smai tawne haibsidagi maduna marum oga pen da se section kaya dagi tholokpadagi Manipur sida khoigi kano se khoigi CSO singna bauta 48 hours ban kore yes aduna sida laiba potsi kano se aina swaida hangningi ba pot amakakna ngasagi laiba inquiry akhoi hoi akhoi tawraga akhoi memorandum pisali masida daita leiba sing dandi PBU kotpio so and so everything is written in the newspaper adu pirba matungda governor office tagi intimidation ama laktana akhoi wari sanasena sanare sanabaduda 15 inquiry ama tawrani 15 days tawragani na haiba ko inquiry si kari inquiry no is yam hang ama change ko na ko inquiry tawdui si kari no karamba mawonga tawduribno adagi huziki Indian army is most of the most disciplined
force in the country never moidi without any order they don't act anything moida order later pot se moi act tau deba aduna sida moina tawraiba asagi lambi du da thatna tawraiba aduga fort mahari jimen gi kanghu duna thoglaga si loktho khoto kaina thingna khotna tragadi chat kanu aina tawriba pot to order ama phangdana tawani haibagi indication amasu adum lei aduga hariba posida khogi police sing su changjalleba adu yang ngai di police sing duna huziki fort regiment gi wafum du da yaning bu utpagi mongda spray puraga lai hai madu muthatnaba manipur state transport muthatnaba aduga plus policing du aina ayona tharakpa video khara da ubuda policing du ma ga lepaga ngasagi bus ki driver sing duna chena ngasagi manipur state transport to napsan mudo yinga ga leiba oye ado makhoina karigumba hiram amata da fort regiment gi khoi maha regiment gi kangku du da kari gi damak ta si yadri noi se hangde ba aduga moina haiba da order amagi ni haiba ma hai aduga special force kande commando khangde any keno sing se Indian Army gi most discipline keno sing sigi moi gi matho amadi order do in banebo whether it may be wrong or right they don't have any khoi moi da kari bom ta leite ba order do illakan da order do follow to kan da to pot ama khak ne ba masigi pot sida order do follow to bonina ngasai gi keno se khoi gi inquiry si karai to duino hujiki inquiry sida piriba terms and conditions si kari hoy duino akhoi sida tang try panda order to whether it may be dead back to tawraga thokpra MST bus chelan gano se thokpra aduga MST bus chelan gano haiba order am thok toradi it should be in the public platform aduga adugi mayam dugi khangan gadaba poto khangan na kari gi damakta akhoi gi aduga order am thom gadorino thogana hana mangjong na akhoi masigumba order ama leyese khangandribna karigino aduga thoibna karigino haidi manipur state transport ki bus chain ba ya roi haiba chat pa ya roi haiba order se masi thokpagi maram china karigino haise akhoi masi ya mun khanba ma changne ba ko aduna terms of inquiry da akoina order thokre nangi keno duna adugi officer duna indre adugi somda communication gap leire haiba da chingba mayam ama adai da tawdana leibagi pot ama khakki delaying tactics ki mong da man ba ama khak tholakpagi mami ama tai ba adugi mahutta masigi order si akoina keno tawkhibani direct akoigi kanona CS na natragana CS chief secretary na natragana DGP ko director general of police na natragana governor gi office gi thokpani haibana chingba port ama du clarity ama ohenba ma change ba karigino haiba matamda moina order thoe haiba matam sida khoi manipur state transport chalhan ganu haibagi thoe haiba matam sida khoi kanam ta masi chalhan ganu da khangde thomagadi karigi damakta government ki department anina both transport department and the DIPR anina kadobugi madugi order do fangdana madugi poto silam gadorim no thomagadi moi government gi official ni silam busiyai ko sindrim na karino adu regadi swaida laiba poti karino haiba matamda ngasai leiribo hujiki state ki khoi hujikti president rule ni governor gi council na decide to get to rule ni aduga leiriba DGP na to report ni aduga leiriba chief secretary na high order sing duni any security force whether it may be akoi ngasai gi keno oisunu army Indian army oisunu adagi Assam rifles ki oisunu nataga topa regiment sing oisunu haiba sing sin induce moina to order do neba moina to order do kari moina madu muthalu haibdu muthal kanu chalhala mera khalaseba adurgadi hujiki battalion sigi potse moida action lower oi haining ai leibra ana moigi action du mokoi de action lower tane bai da moina adu commit torom bia ba hai lakchani yu afam di hojik manipur gi level toriba bus aduda adugi plus manipur gi chelhan ba yaroi kaina hariba pochida laiba poti masigi order direct thoiba misi kanano haibasidi khangabani khangabana 15 days inquiry matam lauraga atopata adugi director na du haide adugi director na pau phauna de adugi director du da thui haidana adugi plus hojiki fort
kari Maharajimen gi commandant duna khoi potse keno tawde haibana chingbagi pot mayam amada sanaraga mathak thongbada leiribo officer sing haibadi se CS lairi security advisor lairi governor lairi adagi DGP lairi makhoi gi advice ta akhoi gi tawribo potto moina tawdabusu yadaba tawdragana moi mafam tatnabagi pot ama leibagi pot ubra haina ID adai area du da khallaga the male culprit behind this disintegration segregation of Manipur haibadi Manipur thaba bus si lambi phawi aro hedi si lambi matek se Manipur gi natre haiba chamane Manipur gi natre haiba mafam du da admaina ga tawragadi Manipur si divided orabra segregated orabra on the advice of the top functionaries of the state government executive chingsina tawraga sillabra haibagi adaida achauba khoida confusion amasum create tawraga miyam dana kamaina amuk focus on geda Maharajimen tokai na CRPF amuk ya akhoi yade haini BS amuk yade BSF amuk yade haini dagi Assam Rifle Troop amuk yade haini security force family they all act as per the order of the top official neba aduna laiba potsida Manipur se tasengna thugairabra haibagi wahang se tasengna akhoi potagi su akhoi journalism gi kanodagi su akhoi hangdiri hangbani hangiba potsida akhoi na moina 15 days inquiry tawni haibasida akhoi moina hairakpani na akhoi gi kanogi PHAOMEI oina journalist ki body oina akhoi ji kano majority of the journalists na akhoi di activist kano ne nati na dum khumi aigi di it's activism journalism ne akhoi na tawjari se at times of akhoi war time huzik leiriba crisis times the akhoi activism journalism ne akhoi na tawjari se aduna 15 days ka moina lawni hana tawga akhoi thembagi pot se akhoi yaning de aduna bu majority of the journalists moi activism oigera natragana normal oigera hari pot se akhoi gi pot se delaying tactics taw man bagi mo oibunina khoina hana lepkhiba akhoi gi decision government gi pausing akhoi boycott tawba adudagi akhoi gi tongan ba akhoi gi kano taruk lawi haiba tare makhoi gi post se hongdokhina ba kaina that post hongdokhina ba kai dudi akhoi lohum di thoktabani adubu mayam gi akhoi gi common kano ma khakal lawi adugi mahuta sida responsible oriba moida order piriba singse mogi matakta penalty pigadabani aduga karigumba even if in case governor masa involved tormagadi he should be removed ma sibokta remove to bagi aduga in place of him ama thajarakani na Manipur state che hujik si thugai bagi pot ama khak lak pasida mapung phana bu hona basida laibuk phawa mana hana tuminna torbadu handakki chiroi lili gi festival sida aduda marai bu thibina MST du chatli ba mayam du PHAOMEI ngak to orambadu da aduna masigi pose exposure se yamne hele hai tare thoki ba thodok tu di ngarang dagi nahan dagi akhoi thokpa numitu da pau phonge khoi phonga duga dugi nongan bu ju pau phonge whole aduda hari bising do achum banga khani tawda bu laiba poti governor ne excuse lowi yaroi hebdi masi kanona soibani official nagi common hojiki kanogi fort kanogi regiment che sina sigi commandant da masigi scapegoat ohelaga akhoi potsida yagadoribra mangonda kedugi order piramdribano aduga order haibadi chalhalu free flow ohenni hana mayam mangda publicize tograba pot ama madugi potu ya kano tawni kaina torpa adugumba pot army gi excess oiba pot torbu orgadi hoi it's better we blame the army but khoi gi duda chakhiba mi amta da assault torpa khan purakpa amta leitamna there has been no access kano amta leite na idi uiwa awna thoiba khodimak se sigi pochigi responsibility se the three top official the governor the chief secretary the DGP should be held responsible DGP na tawar magana governor na DGP se sindokadabani kainola I have many records about this DGP Sanjib Hari se masigi magi record se he is not in the good book of the Indian government ado ma kamai thajal leino su khangdi magi record mayam lei aina madu mathang adum puthok so oisu ngamgani ma election commission gi matamda dugi suspend tawgiba du tawso mayam ama lei gra
hai tare ma he is not a qualified young qualified over DGP mani isu laude mana ga piram gadra ka su ching nei hai tare aduna adu hoji ke CS su mana sigi potsi security na concern na ai daka oi bra kaina leithok khrabra natra governor na su ayama pirabra hai bagi pot maya ma loi bani na thoi ba thodok sida akhoi da khangal lai badi India na India gi leadership sing na akhoi Manipur si akhoi yamna nuksina laude thugai ni hai ba pot ni sambit patana mofam khara phongdok khibuduna akhoi India gi voice la ka hai base madudi appeasement akhoi sidai sida leiba pot ama khak ni na aham round gi oina aina thamjani se masigi sina the reality India's attitude toward Manipur se phongdok pa dumaina akhoi da ui hai batare aham gi mai sumain thamjage Mamang da giso khoigi Manipur gi chahi ani hela ba ongoing crisis da khoigi center lengak na khoigi Manipur da yengi ba miyeng se dum khanga ga miyam na dum pin da na la bani khoi third class citizen amo ina khoi lawra bra habagi pot su phongdok pa su lai khrabani aduga handaki tawrai ba khoigi central security force sing na tawrai ba activity sing se makhoi da order ama piben na di oiduni adubu whoever order kanana instructor ibano habagi pot sine usi lai ba aduga instructor aga na kari gi damakta instructor ibano order ama thoki harai date 18 da adu taragadi government ki department singi side department ki na thoko oidini adu taragadi ayoza Chandra Kumar da lakchak yoza the order thokri hare adu taragadi government ki department amana thokpa order se department amana khangam dana khogi DIPR na sponsor tora kan Manipur state ki bus se kai thara binu have question se lai bani adu tardi what is the reason behind that have a question am lai oza kamai thamini kanone khogi Huji masi departmental miscommunication di chung oi maram de koina singa hanaki siroi festival si toram daida hanaki magi kana publicity gi stage lak matam da tourism gi director hujikti mu transfer posting longna cha in charge long trimal kano ri to do koi ki koi madam puja lang bamna yamna rigorously magi level based honai adi crowd chi pull to na ba successfully kana to na ba se magi security phajana pini digi insecure feel to holloi festival ji fully enjoy to hongani this is all for Manipur and to dana yamna phajana mana kana to we adu hujik si adugi ona taina ba dai tare stark contradiction diametrically opposite mo da la ganda Manipur gi Paumi sing pubi ba Paumi kuni thoi yaw na tawning kun jo haivire Paumi kuni thoi yaw ri ba Manipur state transport MSRTC as well koi MSRTC gi MST gi gari amabu pharaga detain obstruct tawraga lambi obstruct tawraga Manipur thab do lothu hai ri se masi tarai lobudi yaroi maramdi who masai authorization am di la eng sai tawring kun jai bi to sigi si aigi meeting dadi koigi huju brang chai ba koigi they want there are some people who wants to keep the pot boiling have adum sawallaga koi je adum amaga mu koi je adum marak sidum conflicting situation am create to bose lairi ba poche adum continue to na ba sin ba man ba ploy ma adudi adu inu uzai ba iti maramdi ukrul chat bai lambi sida koina nahan paumijing chatli do imphal li oi bani na mitai nga tane adu ragadi mitai kano chat yadre haibagi concept am da pukhala kan da di chat to isna krai do koi ukrul da ni adu di mitai si ukrul chat pa yadre haibi concept pukhala kan da nakpak ta na polarization hai da English ta ragadi masi gi polarization gi effort amukha ai di madu su uzai aduga somdana tourism gi director na assurance am piba aduga somdana mu Manipur thaba gari aduju karam gari government gi gari Manipur thaba gari se mo noi si Manipur MN de na pa gari noi insecure feel tawni no asai da kanom to birak pa yai aduna safety gi khala gare noi se Assam number join tharo haira gadi ai yai
मधु ओरगदी होय सिटीजन दुगी मागी सेफ्टी की खलगा महाराजिमेंट बु ओरे मणिपुर पुलिस बु ओरे ए मोइन तौरिसि फैने ना हाइबि बु यायेबा अमुकसु कने इंटेंशन दु चुमबनिना अदो सिददी मणिपुर स्टेट ट्रांसपोर्ट इज गवर्नमेंट की गाड़ी नेबा यस अदो गवर्नमेंट की गाड़ी हाइसि गवर्नमेंट की गाड़ी जो मणिपुर हाइबा पोसे लौथु हारगनी गवर्नमेंट की अथॉरिटी सिदा डायरेक्ट चैलेंज तौबने नाउ अदुगी डायरेक्ट चैलेंज सिगी आंसर से मतलब 15 days inquiry report na oiba yaroy there should be a prompt action on the part of the government which is now headed by governor and his councils aduna koigi aduga FIR amadi togum thuye lawe di maramdi order ama leiba leitaba se ai khangde madu aina su ubam thokte ai gini manipur government gi authorized or DIPR ne sponsor to gari em tuanga chale ado lambi da Maharajimen fort Maharajimen gi team jina ai thatlare di madu illegal detention ne number 1 number 2 detention itself is illegal aduga moida governor rule oigera president rule oigera civil police ki role moy loi lo budi yaro arab sigi कनोजिदा 15 days की इंक्वायरी सिदी इन अ वे आईडी ऑप्टिक्स एंड हॉक्स ने लौजेब अरे मयाम की छाव बुजे फादहनबगी मतम लौबगी फिबम अमखक उयेब अदुगा ऑर्डर अमखक नसाई टाउन कुंजु लेरमगदी कैदोबै लेरमिनो कैगी लेरमिनो लेबम थोकप्र थोकतब्रा हाइबसे सिदी सुक लेबम थोकतेब मरमदी स्टेट न सिनबा सिरोई लिली फेस्टिवल जे मणिपुर की फेस्टिवल ने मणिपुर की फेस्टिवल स्टेट ने स्पॉन्सर तौबा फेस्टिवल से मणिपुर थाबा गाड़ी चेनबा यारोय ना नत्रगा मणिपुर थाबा गाड़ी लौथोना ऑर्डर लेरमगदी अदुगी दु ख्वाइदगी एब्सर्ड ओइबा ख्वाइदगी नॉनसेंस ओइबा ऑर्डर ने अदुगी ऑर्डर दु लेरमसु इलीगल ओइ लेरमद्रसु लेबम थोकते अदुगा नान की एपिसोड से दा अमखक उजब हानदगी अखोइना सेंट्रल फोर्सेस सिंग दा एलिगेशन तौरगा लाकपा पोट अमखक चुमकपगी टाइप दा अमखक लाइएबा करम एलिगेशन नो हाइदा अखोइना नाने होय हाइबसी सेंट्रल फोर्सेस आर taking sides of the cookies some sections of the cookie who wants to keep the pots boiling aruna ngai central forces singina magi inclination si अखोई करीगिदमक्ता मणिपुर थाबा लौथो हाइदोइनोबा मणिपुर दा if they are not acting on the behest of some sections of the other community aduna sigi poche la kana khoi hanadigi khoi meitaina hala khoi conflict se orpadi khoi na central forces singsi partial oi moisi fair oi de nakana magi mijan changi haise khoi hanadigi haira lakpa potneba adu ngasidi adugi hanadigi dum haira lakpa pot se aidi madi chume ena lowreba aduga si ma'am je loina muk kan tawragadi sidai da governor gidi governor na huji lenga iba manipur se si magi keno si je lo yenga ga magi masamak governor masama governor ki rules da governor na governance fail yamna completely mana control the kano lengak tre hai badugi mayik laba adum laraba khudam ne ba nan thokriba hojiki ukhul chatpagi thodok ta pongmising da thoi ba thodok se aduga magi authority je stamp tawba ngamdabane adwaina thamjage okay yam phasan thamikre kogi state na sinba akogi festival amada state ki gari chatpada Manipur thabada lotho harakraba pone adu itaragadi maswai sija khoigi chamamna ba charak jahing na ba pose damak lei bane khoigi ai ozam meibon da lakchege ozam mamang da su khoigi hariba festival se khoigi yawba lakpa matam da meidei sing se khoigi cookie dominated area da haibitare khoigi imphal ukrul lambi da khoigi cookie dominated area sing da khoigi lan ba da khoigi hingna thaganu habagi khoi KSO gi president na khoigi phongdokhi bagi video se viral chatna ma ki mathak FIR pan na lei khrabani dubu
adugumba bold statement phongdo ki bami do hoji fawo faba sungam jibani at the same time hoji akhoi festival se tawrabani festival sigi ahoba numita khoi media coverage tawba chatpa matamda state ki adugum laba bus samakakta khoi thinga bani adu itaragadi central force na tawriba se oza Chandra Kumar Soma thambi khoi conflict se horakpadagi hona central security force sing se khoi bias obagi moong da khoi praja myam na sum thengka kyarakta incident kya da so khoi thengnaraga su lakrabani adu itari ngarang hana khoi festival chatpa matamda tawraiba khoi activities sina khoi hana dagi leireiba potse sum mayek senghapagi ponama khak lakpa aduga maswa sida khoi central security force ka khoi kuki militant sing sigi marakta karigumba khara leirabra agreement kumba khara leirabra habe post te khoi sum praja sing na hangnarak pasu leiri oja kamai tham meaning sa metang da koi masigi issue se date 20 de ni ko thoi do masidi khoi na sum yengbi yawa se khoi gi haliba issue se me 2030 ki me 3 de ho ki ba issue ni masida he hawakhiba matamda pong saringi matamda ekhoi na khangde da lei masigi kamhaina masi day 20 May da kamhaina thoi ibno ha aina katang ai mamangi khatha thamjege ba ado asmai hawropom tamda khoi state the government state popular government kan leiri leiba matamda khoi ne yemu ya ba se khoi matam amada CM oiriba masa makna honorable home minister unakhi bam tamda mana unaramga mu thorpo matamda airport ta masa makna haiki akoi singling sason tawda badi government ya honorable home minister tawja khrani adu belly dena aina oina responsible lorani hai madu matamda gi na belly hills ki administration ti tongan kre hapse manipur parja punu makna khangpham thoi haina yana ba thumjege maramdi responsible person amana mito amana natagana civil organization gi amana nataga journalist amana ngaki banate matamagi honorable chief minister masa popular government riba masa chalai riba masa makna halapam tamda masi haiki ba wahi ase ekoi line lothu uba yade adu masigi wahi singado ekoi honorable chief minister x na haiki bani haina madura lai tho odi aroi madigi nungi wakhalon ma matam madura haiki ba airport haiki ba adu ekoi hoji ekoi civil organization sing manipur parja punamak manipur politician punamak intellectual punamak masigi si neina hoibo neina ba sangne ba madudigi haiba adu mak se handak amuka asira handak state level Shiroidigi festival ase ai dikram baste ki Shiroidigi no festival no haba ai khangding la yaba karam baste ki no state hai si manipur state manipur gi gari chat ya de manipur state ki oi drag adu lower se ba parjam yamna masi adu state amaki khaki festival ni haragadi aduga state asina paisa su sponsor toriba adumba state ai khoina di thajrabudi manipur state ki oira baja ne na koi khali aduna ne koi manipur ki parja purumana participate togena maduna vitam yamna haise aduna aduga chatdori su manipur parja ngaktani aduda haiba state level festival ni hairaga manipur gi maming sin na yaraktradi karamba state ki no have se koi question hamum thoya ba akoina yam seriously rogdam ne masi se koi hoji koi ko community wo ji gen strike to jari ko masi to ru su mo su nungi khanglaga padana chumnagi pen de gi ko bu na ta ba taseng na manipur sim jiklaiba manipur gi gari si haiba okhun saita hills da changya dren thingla isidi masi nungi wakhalun ke re gap si amuna hanagi honorable chimchar haiki buduga aduga hojiki suga yam related oyapa adudi ekhoi sason si ekhoi singa chatrabra hoji chatre lower se ai chatre lower ba hoji state level gi honest story basing na show masi gi protection pi ba amdra aduga state amagi chapchaba manipur state ki transport gari fo changhandra aduga manipur parja gi damakta state adugi function adugi mapung phahanaba madugi festival state amagi honest story ba adubu focus toga international national level da yam focus toba yam magul leba festival ma ohenna gi damakta
खल्लगा फोकस तो भी आवा मीडिया पर्सन सिंग चलक पमतमदा थिंगबा हाबिसिदि मणिपुर गी जर्नलिस्ट म्याम से सिंग द चंग याद्रे मसिदि नोई गी स्टेट नत्रे अदु नोई चंग याद्रे हाबा सब मनेबा रोइदि हौजि थिंगनिबा कनाना नो ऑनरेबल चीफ मिनिस्टर ऑनरेबल कनगी गवर्नर चीफ सेक्रेटरी डीजीपी से इम्फाल खक्की डीजीपी चीफ सेक्रेटरी वाले सिंग याउद्रेबा अदुदि मधुना तापदि मिनिस्ट्री ऑफ होम अफेयर मतम मदा हाकिबदो अदुदि होम मिनिस्टर न मधुगी इंस्ट्रक्शन पिरपगी दमक्ता मसी मणिपुर की गाड़ी संहनदबनी हाबचे मणिपुर परदा पुनमुक लखुम थोएबा मसी मरमदी मान मतम मधुदा मा सिंगी ससोन मा तोनी बेली नंग तोरोन ऑनरेबल सिमचा द ससो सिनखरबनिना मसी सिनी अदुनी अखोय हुजि सिबा सिंगु चेया देबा अमरमदा फोर्थ महा रेजिमेंट मसी सिदी मोइदी असाई कोई जारिंग कुन हाइखरे याम डिसिप्लिन लेबा अदु ऑर्डर यावदरगदी मोइ तौदबा ऑर्डर बु याबा मदुदी मुखोई चाप चाना मदु ऑर्डर इनबा सिक्युरिटी सिंग सेंट्रल फोर्स ने लौजसी अदुना मसीदी ऑर्डर पीरे अदु होजि जि मदु अदुंबा मणिपुर स्टेट की गाड़ी संहंगनु हाबसे गवर्नर ने थिमुंगमदे अदुगा चीफ सेक्रेटरी थिमुंगमदे अदुबु थिमुंगमरिसदी साई हिल्स दा एडमिनिस्ट्रेशन पायरगे न हाइकिबा ऑनरेबल होम मिनिस्टर की इंस्ट्रक्शन नंबर सोइदन यावमनि खल्लेबको अदुना नि मजुदा खोइना होजिकी होजिकी मसी आई हाइरकदुइसे थिंगे अदुगा अखोइगे कनोगी होजिकी कॉन्फ्लिक्ट अमा थोपो मतमदा अखोइगे बफर जोन का सेमिसिसु अखोइ स्टेट सेमजन नते सेंटर ने सेमजेखिबनि अदु बफर जोन mun changhan derichini adudi sasun si moina paire hebne bako aduragadi hoji adu muklaktana hoji akoina yam serious logudo bomadi cookie ga khoi ga conflict thopadu lairi ba jiti community ani khakki conflict da hoji ki sangsel ba irang asida hoji ti center na akoi manipur se याउसिले अब मणिपुर ठुगाइन बगिता होजिकी सेंटर याउसिले से कोइना सीरियसली लोगदबनि प्रजाम्याम से लाइन लोगया पोनते मन सेंटर की ऑर्डर मखा द लेरिबा सिक्योरिटी फोर्स सिंसिना मणिपुर की स्टेट थाबा मणिपुर स्टेट ट्रांसपोर्ट से चंगया रोय थिंगा बसे फोंग थिंगा दबनेबा अदुरगदि कोइ प्रजाम्याम कै मणिपुर द लेबा प्रजा पुनमक असे कै से लोगनी याम सीरियस लोगसेबा अमसिदा यामना सिगा गवर्नर न सी हाइबिरे आज चीफ सेक्रेटरी हाइबिरे नेशनल स्पोक पर्सन सबि पत्रान हाइरना इंटरव्यू पोने टीमसिदा याम लुरबा मुकक प्लेयना आइदि थमजनिंगे असिगुम तंजा योरबो फाउदा अखोइगी लेबा मणिपुर की जाति द लेलिबा पुनमक मणिपुर नीना मणिपुर नुसिजबा कम्युनिटी पुनमक लिंजे मनसेवा असिगुम लापो फा कोइ तुखाइ मोपिरु सेवा मणिपुर की दमक लेरिबा पार्टी सिंग नेशनल पार्टी ओइसनो रीजनल पार्टी द लेबा ओइसनो सोशल ऑर्गेनाइजेशन सिंग ओइसनो अदुगा होजि जर्नलिस्ट म्याम सुनी अदुगा इंडिविजुअल म्याम सुनी संस्था पुनमक से मसी कोइ रिंग मसी की रिंजे मनरगा अखोइ फाइट तो मेन संगेवा मरमदि सेंटर ना याउसिलक रेबा सि याउसिलक दि हाबि अपोनेटिको हजिकी थिंगला इसे यावरबनेबा नोइ मणिपुर की गाड़ी चंगनो हबि कोइ नोइ मैतै सिंग चंग यादेना हाइनिंग दबगी दमक्ता गाड़ी ताइनरग तोपनेबा असेंबदि अदुइदि कनागी सपोर्ट नो यिंबियोबा अखोइ मणिपुर स्टेट ट्रांसपोर्ट चंग यादे हबदि अखोइ मैतै नखोइ चंग यादेना सेंटर न थिंगनिंगबा अमगी मिचंग चटलगा अदुबु मदुमक तोरगदि फजररोय अदुना गाड़ी दो ताइनबो वानेबको तो मसी से कोई लोगो याबो लंबी अम लेबको अदुगा अनिसुना अफबसु येंसी अदुगा हजिकी जना फटबगी मोय मणिपुर के मक्ता थुगाइगे खलमदि मदु तौरिबसि मोयदि चुम्मेन लौरे नंबर 1 मदु तोरुबदिगी नकन नमदा कोइगे सेपरेट ओइनिबो सिंगिदि मोरल बुसप तौग्रेबा एस कोई बेग ता फजन तैरे ना मोइन मोरल बुसप तौरे अदुगा अखोइदना मोरल डाउन तौरे तो असि अनि मरत कमाइन कोइ यंगदगी अमतमदा कोइ मोरल डाउन तो फन थोकते अदुना कोइ मसी थेंगनबगिसि कोइ चाप चाना कोइ लेंजे मनपताबनी अदुगा अनि सुबदना अफबदसु मु यंगसेबको होजि हारिबा मोइना अफब हाइबो फरगदि असai हाइकिबो म्यामदा ai नखोइ सिदा मणिपुर स्टेट
road transport ke tori base masi phone na sang phom da misi mina thopa ya kana ga man to sinaga misi mina thor de hen sau thor akani haina moi khal to buni har ga di chahan bi guno ba atopa gari tha bi go aduna madugi arrangement to da ba ha basi di moina kai gumba khakta problem se solve to da masi kai solution mokoi gi demakta pamjaba makhak leibadu thom yana ba create to bra state government plus center adugi create to bone na su lobi hai ba ka aduga masida khoina aina yamna manipur praja myamna khalam gudaba pen da ba myam punma ase handak ki de am sentiment masok po leungani khali lamdi laiba Manipur gi gari du sanghandre ne hana simai haragadi yam laheba adubu Manipur ma ki minga ju sinnabi yaro ina haribo thingmibadu munna khalunjil rogadi yamna khoisi yamna Manipur se yam secure oidre yes aduga state che tangkhai bu chakhidra najagana kamaina lakadagi future da kamaina lakadagi haibadom da yenagadi yakoi yam seriously to wi adubu aina masida koina in penje da ba makaklai yam penje da asiguma luraba asidi hena luba leitre Manipur haina kawya da Manipur haina sinabi adre haira ko matam sida akhoi gi civil organization fungi bu ji kha haire mari pajamiam di madugi sentiment yam power adubu akhoi adi hai sini representative sing sen responsible low deba asiguma tanjara ko pa mu kai dori ge buji responsible sing myam chu Manipur ko wi adre ga Manipur gi MLA sing se du ga responsible lo ri ba sing gi ma khon thok ti ke no ba adre dim kari gi no ba hojik suni ma khoi se mathang da kar su ka dra su hojik na ma khoi se kai gi no ta asing ba Manipur thugai bi aba Manipur kai na bi gi no ta sirak ba Manipur yam singna ro kom tam da ma khoi se ma khon thok ta ri kai gi no ta Manipur gi representative ni na mokoi yumda leidori no apse question to jani ba ko aduna akoi first round reina ru da hajin budi akoi kai ki rusu asiguma tanja yobada tumin lei bese hoi ko komin support to ise pen de bakki phongdok padi to bigino aduga future akoi education jama thambotan chathasi aduga hojik madugi negotiate moi suspend tauba aduga mantri adugi commander do suspend pire kole maduna copy ati maduna ko makhoi na thingmane teba mathakti thingibagi agenda do madu akoi khamin na drifaudi akoi masi le matharoi si heba yam nungsi punnan unite toroga koi fight to mina basi chumbra na ai hamra ngos thonjegi okay am phasan thabigro zamai bona khogi laiba khogi thoiba incident se masidagi maningda behind the kana lari ge habase khogi handaki matang sa koi chap chana khanghauna ba khona ba madi changi masida negotiation toraga yanaba product na khogi chap chana khogi masigi paukhum sima phanghauna ba khona ho base sangi haba wa form ozamai bona thambi ai aroibara anishabaran e ozaring kudagi lakche ge ozamai bona so hauzi habi kre koi representative singi matang da habi kre koi representative sing se hauzi koi yaning da ba hari ba incident ki matang da condemnation to bagi koi ge posting social media da thagalak padi uri but condemn to ba khaktana yaradra action di lokhat pide even akoi ge hose popular government of our same bangam jabani adu itaragadi hause presidential leraga thammaga leriba state ama khangni adu itaragadi leader ni harga akoi gi mapi mapa ni hana lerami ba makoi singsina sigumba incident ama khak thola matam da akoi gi mang thara kanda responsibility lobby da taragadi akoi praja singse kanada tainagani haba question am khoksulai oza kamai chamini ai samakna akoi gi leriba hanagi xcm Sri N biren sing da bauta hojikti phamdugi wafam natana Manipur gi issue erabani akoi si karamba film da leigadagi haibagi pakhum pibiro oina hai ma masana su magi Facebook account da thodok tu yamna nungai tabani hai adagi khoi gi Rajya Sabha gi MP election basana jaw bana su adum masigi thodok si pen da badum phongdoi ai samak na su open letter ama ije adu ma power pada burkhang de na there is another question aduga kana gum kharana kai adum iba yawe none of them gone response with a effective way yes haidi ai masi pot pende ai resign tawraga habi pot natragana I will stay hunger strike or any kind of democratic movement ko
adugi hujiki thoiba aid to the pen de habagi democratic movement oiba kala go MLA amte yaude instead of that kamai togera ngasi sa MLA ma amasalaga ada kano da phamaga kari Shiruli festival da phamaga kano do yaurueba yaugo no habde te yaudi yau but they should moi come forward for the people of Manipur for the unity of Manipur in a way that Nasagi Maharajimen kano na Maharajimen gi Kangu na tawriba pot da akoi pende ada masigi pose karigino haibada chimbo yo phongdora pse it is a clear indication that these so-called elected people akoina lana khalubara pisana khan gi bara karino tawribi singje they don't care about Manipur they care about their shit and their MLA gi oriba position do adudagi adum pamale ke they enjoy a lot of benefit me ama phangi o mai ada moi Manipur gi kaim country simadi hujiki moina tawriba eksina dum klari kano phajana thole social media network chaita thopira khumbirakhiba akogi lusingba singna ade haibirakhiba singna whether they come out in the street moi lambi da thokla ga hariba thokdoksigi matangda government noina tadrabanina ai action da tadrabanina I am going with the people ai praja miyam ga tawrage I don't care about my so-called benefit of akogi mangasagi pesha khagi benefit to pamdre habagi pot ama adai da tholaktre ko adogadi this prove that they are kaina moidi mukoi mafungi damakta leibini mogi kana bagi damakta tawuni se miyam na masi khange adana mathang dadi moy amuk lepakpada tawdudi miyam gi decision ojarasana number 2 lakningi ba pot wujiki nairi ba pot sige wafam ga mari chanana India na Manipur se fail loi re se kamai to popular government gi matam da double engine gi leri matam da 2 years nearly 2 years se akoi da kano akoi gi constitutional rights sing amatta phangdrabani constitutional machinery sing work to wungam drabani citizen of Manipur was confined to a mere akoi gi kano da lei grabane aduna akoi se atuki matuk aton bagi jati oina India the manung da leiraga Indian constitution na piba adugumba keno se provision sing do amata enjoy to bunga mandaba adugumba suppress oiba adugumba community amo ina thamakanda madulai da kerala bungam dana khogi ngasai gi popular government gi matam du leikeba then comes president rule la akoi expectation yam wangi oi politics na maram oraga magi vote kana na maram oraga hariba post singsi semanga mamdaba yai hoi ai gi assumption ni ko aduna president rule la agadi solution ama lakani haibagi akoi yam thajaba legi I was perhaps the first person among the journalists to write and welcome the president rule with expectation that they will the government of India under the guidance of the president of India the governor will finish up with final resolution haibasida aina yam thajana yam phajana akoi keno da tawjakhiba now 3 months has gone kari umamta lendre then akoi na haigadabadi president rule na sangi sangam 6 months katani sangi thamba yari se ado 3 months half months da bok da kari umma chanjelakpa mo de uriba pot abu Manipur thaba bus Manipur gi territory da chatpa yade haibasima su ukhalla aduragadi kari phibam da leirage ba now the question arises here is akoi se kari tawgadage ba constitution of India gi akoi gi piriba provision sing sigi matung inna popular government say if it collapse if the Indian constitution machinery sing se fail already then comes president rules in a remedial measures ama hoina masi revive tong na hona na bagi damaka thamba se state la masi 56 ki keno ne article 56 te yaw po na makhang ne ba then all India gi hoina oiraga na 52 gi laga emergency ga lapok kana lang yam leigre ko leibu da hiding iba po na makhang na even if the president rules fails in the state president rules fail or haim ni ko yes adu di karamba constitution sigi provision da if the popular government fails then if the president rule then came against fails then what provision is there next kari no kari karamba thamgadage bagi pamom ka blank ta thanambe adugi pot thim ta khangdeba maduda kwaidagi upai leiba ama khakti dissolve tawtho kano to loina tawtho ka no fresh mandate ama people's mandate ama low ba dabak thaiba madu that should be a kind of referendum plebiscite adugi mawungda
अखोई स्टेट से इंडिया मनुंग दल लेरुबगी कानब लेत्रबनिना अखोई स्टेट से लेगिद्रा लेरोइद्रा हाइबगी रेफरेंडम पब्लिसाइड अदुगुंबगी मवोंग दफोक्ता अखोई लौरकपा याबगी अदुगी केनो भोक्ता अखोई स्टेट भोक्ता अखोई लेरिबा मियाम सिगी लेरिबा लुसिनबनी हारिबा सिंगसिना पुथोपिरकपा अमा दरका ओयबा केनो वी आर नॉट सैटिस्फाइड विथ व्हाट दे आर डूइंग अखोई बो सेकंड क्लास सिटीजन अमा ओइना ट्रीट तौबा हाइबसिबु कनाना नुंगाइदोरिनो सिगुंबा फिबम सिंगसिदनी थोइबा थौदोक सिंगसिना ताइबा थबक सिंगसिना उटले मदुदी इंडिया गवर्नमेंटना मोइगी अखोई केनोबगी हुजिक ओजाना हाइबो नंगी करी फोर्थ महारेजिमेंट केनो ताइना दुइनो दे हैव बीन इंस्ट्रक्टेड दे हैव बीन ऑर्डर्ड एंड ऑर्डर फॉलो तौदरे मोइ थबक तत्तोइनेबा अदुना तौबोर मुसुएबा द पर्सन हु इज ऑर्डरिंग देम शुड बी हेल्ड responsible for all this act and they should be held responsible for creating buffer zone. Army they follows only the order. The order to karambagi on the top of the government the labor singsina moina phanayam haijelasu yaroi moidi follow to bukatene aduga manipur government gi kenoda follow to so now it's a central government kenoda gi kari union home ministry gi to alure acha mane moi follow to bune akoina target to gudabdi we don't have to target this gunmen on the street personal on the street we have to target the men sitting there ordering them to do this and that to segregate Manipur silent segregation yamna koigi tuminna segregate tawna honare singsi mayok ta koi kholau lagadabni si matam ji da koi punji haraga punma ngamdabado now akoi thola abdina journalist gi movement sida mayam punbagi pot amakak even amuko today announced makoigi pen deba laukthai tongan organization orsu cause to amato oirapasina apunba ama porpagi mamitai sigi phibam sida akoigi elected ne na hoji bhakti kenodi tawri hingi haiba MLA singse they should take more responsibility they should come out first moi leader ne moi tawgadam ne even our ex CM should also come out first and moi akoi batungil nge koi stand for our country hiding Israel country aduni aina hiding important okay koigi later elected members sing koigi representatives sing se makoi manipur se leita taragadi makoi karaida makoi gi fam sing ko laga legadori bono makoi so amta leiroi dori bene aduna leader ne na leiriba sing sina koigi mamang thabira kanda koigi praja sing se luching bira kanda makoi na hariba koigi manipur gi idea of manipur da singnarakpa threat amakhak oidore bene koigi lisang sina so crisis solution besungam da ba even hause koigi manipur state ki bus of our manipur thaba yaroina har abasi masi fawbada koigi thongla akanda koigi condemn toba khak natabida koigi forward ta thongla akanda koigi thabak toba se duki mitik tangai fadabani ai oja chandra kumar da mulak cheki oja ngasagi koigi chief secretary gi site gi notice amakak thola kana 15 days ki ultimatum amakak di thagre 15 days da koigi mo koigi inquiry committee semba sida koigi IS oramba koigi DH Kiran Kumar yauri adigi home gi chief secretary oiba yauri but koigi 15 days ki madnung da koigi report amakak submit toropagi report amakak yauri but masai se laksaningi base 15 days se yamna sangmandabra tauge hai taragadi koigi president's rule ni governor na chalai ba koigi lamdam amakak ni hosik ori sedi taradi taugi hai taragadi khugi kanana instructor ibuno habis gizu yamna immediate oi action ama khati lokhat ba darkar tayana thamjaningi mamang de khugi yamna nakna khugi Pahalgam Kashmir gi Pahalgam attack ki da khugi yamna tuna immediate oi action lokhat chi bane khugi central government ki side gi hoziki lariba Manipur gi crisis da khugi action ama ta lokhat pi da ba even khugi maitai sing gi mayokta against oina wa phasana phone na nganga babauta FIR palakanda action amata lokhat pangam ki daba even housing Manipur gi state ta Manipur gi vast Manipur thaba yaroin haraba sibokta 15 days ana tharaga leriba so jana sa heavy ba gi praja sing se ingthagi na ba pot amakak sanarabra habo question duni loshilakada kamai thaminingi oh sai chan aina sai jabutuni sai 15 days city it is just whitewash hawks saita and I wash never adi uchai bai do mitelon haragadi ko adi ngasai 15 days sida inquiry gi report gi inquiry committee gi report am la en lo se adu gi inquiry committee gi strength sa kanana sanction do strength no legitimate oibra oidabra hai gi question am du le ni sai gi but judicial inquiry na te or magistrate inquiry bu na te it's just mere moina semba committee am ga dor ga finding am la en lo se adu finding to the
kari ek to du no hai ba constituency lai ri adi hujiki committee si yam strong yam thin powerful oiba committee oiti ba judicially sanction to ba judicial commission natragana magistral power labor inquiry gi magi fully empowered to kano na te aduna masigi 3 member orangani tawrinku two member okay judiki 2 members committee gi inquiry committee sa masi aidi yamna effective oini oiroi haibasi aidi oiroi thamjake ba adi maramdi khoi gi state government gi mamang gi khoi honorable XCM nungthom biren gi matamda bail fegai bagi bail under quality compromise to bail lai ru bagi police ki bail lai bagi adum ka to ki namjan gi kaim to ki thol ki de then CCTV camera bazar da khoi market ta kano to mi am je except governor gi natraga CM banglo gi natana tai di malfunction do adu day 1 since was installation gi day 1 je da sigi he sidagi yar day 1 ne install to ya da bai je quality do fully compromised to ya dra ba pot haptele have ne madu gi pot si adu su dum ya gi de adu su dum khoi namjal laga dum thami kaim ta thokhi de loina ma ki committee mayam sigi keno sa yamna familiarity amana 15 days loi submit to hai now adu ne ko ina sagi sigi state government si popular government or su governor council governor luchinga leiba kano or ga su government or lenga or ga su masi thajani ngai oi die ba aduna 15 days se sangba sangda bagi to khraga aidi miyam da uchai raga matam lauraga adu nemda jagi ni moi bu kaino atopa dai issue ma mung la kan da adu da mon san jagi do kwangu si bu hai bagi kaino ma adum attitude am khak lai ri ba aduga sai gi sigi whole thing si thola is krai di tholak pano hai ba da koi Indian state ki attitude se Indian state ki attitude se cutting across political lines or affiliations Indian state ki attitude si akhoi da yengi ba midyeng haitar masi akhoi gi spine yaw da ba leader mayam sina thon mane maram di masi aina haijin jaba nate akhoi su me tang ahum 2023 dagi ngasi bo akhoi khang ba yaw ri hoi akhoi na mayai da leram bagi periphery da leiba awaba du mukte akhoi phangde ado me tang ahum 2023 dagi ngasi chahi ani helabi irang sida akhoi gi karamba public representative ko particularly ruling BJP dagi election khomba matam dadi double engine ne na khomi ne ba hujik Facebook da kai da moi sai mayam troll tawdan tawri ne ba aina haijabadi ruling da zo center da zo moi leiba sida zo ikhoi leiba sida zo moi leiba aduga ngasi phawba me tang ahum jidagi center gi policy natragana adi akhoi si sumaina tawbibam thoi tawdraga akhoi si tawni haiba out of 32 BJP MLAs mi amatang kuthokbiro with video footage or recording man haigiba ama bok leiramni thajade adugi mahutta kaidawe ngasai gi president rule chalairaga assembly dissolve to khraga board amu face to dong sorok podi akhoi chahi manga je namna chakki hai bi concept amna loi laieba aduna Indian state ki ngasai aada makok ta phammi ba mathak ta phammi me am da akhoi muk aga ngang ba je khoi ngamde kai gi moira depend to leibane thangdo khraga akhoi tok lawna president rule full fledged president rule to raga assembly dissolve to raga election to raga di akhoi vote huju ji ki public sentiment di moi yaroi hai ba su khangjaram gane aduna masi khudimak tholai ise self centered oiba selfish oiba lanai oiba leibaki issue sina maning da thamaga masagi khaknang khanba thagat pasina su oidoine akoina thagat pa aduna ngasai haibi ba pelgam gi adigi hojik mani India gi tawri se pelgam tokpi gro ba any other state amda Manipur da thoi ba thodok se sai ani chu da thoi se thohalam gadra thohalam moidra continue to holam gadra to holam moidra ja I will leave it to the wisdom of the general public of this
state aduga hujiki kainosida amuk akhoi public ki patience se it is pushed to the limit public ki patience public ki khang bangam bagi kainosi limit tani zik test ori se limit tani push ori se aduga nai tamori kun haibi do president rule fail ora ba adudi kamai tawni adu du ngasai khara haibi gidna ko ada president rule fail ora president rule si karamba president rule no haraga president rule haraga di mai di masa yam wange yange ba yame ba maram di center gi khoi gi president of India na governor gi through the state rule to ineba and president of India is the commander of the all security forces so sai gi kano si gi India armed forces gi air force yaws no navy infantry loi mak si man commander in chief ne aduga president gi through the asuk chawna power pairaga lak pasi bawa khoi gi Manipur gi situation je control to ngamdre Manipur thaba gari no ukhul chatpa ngamdre haira kanda ngasai gi haija haibi gi ba spine yaudraba lengak ama lerambase sino hujik amuk nauna amuk CM anobam sileba harasu hani CM la ebo harasu lakpa matamda what will we expect from them akhoi kari expect tawni tawdoino moi degi moina leni phibam diri makhu tungnaraga wa su ngangan da bi makhu chu punjan bi makhong chu punjan bi kano da situation du da ne moi thambiri se ai thangai chena ga nuai ta budum phawe okay only for the just moina pam ba cheram gi damak ta moina pam ba kano gi damak ta moi integrity moi gi public face loi ma compromise so ji ai di nuai ta boina phause hai okay am phajan thabik rai aloshilapa conclusion point oina ai oza mai bonda lak jage oza hoji governor chief secretary gi side gi koi 15 days ki ultimatum am di thakre kokomina 48 hours ki general strike obus ta koi gi marilena badi gp chief secretary si koi resign to goda bani amadi governor sing na miyam governor na miyam da apology to goda bani haba akan ba wafam sing yauri adubu koi gi general strike se uji 48 hours ki general strike se uji general strike manung ni masada tongan mafam sing da koi gi mera pa bi sing thu kan da lambi thalakan koi gi pen da basing phong tok pa de mak leire dubu government ki side gi koi gi 15 days ultimatum ma thari makhata ba koi gi makoi gi side gi kari torakani hana expect to ba yai khoina masi khoina yengmi ya basi khoi hoji hariba kokomina general strike am ko jare adi penje da bi 40 hours kore hoji sathari masi khoi chathari ba sida khoi government gi hoji responsible kanana aksi ki parja sing chi pa pendre Manipur parja pun ma pendre habasi masi gi the mohoi gi se pa masi kaino masi negotiate to ya bra have gi dom da hoji phau di adi honorable governor chief secretary DGP duga security advisor side gi masi yam seriously lodri na lojai maram di hariba mana committee masa maming mator chief secretary order thoriba habisina ekhoi bu yam yang roba yam serious lodaba hariba parja Manipur parja na pen disi kai gino masi koi serious topam thoktra haibadu rom changde maramdi moi plan ama leiraga to khabamni habsimi yam Manipur parja punamakna aji haidok to su dum khangi ekhoina aina masi gida aina point yam ten tak thamna matam leitra aduna masi koina Manipur parja miyam no pendri se kai gino PR Manipur parja punamakna PR la adi mi chang mi khai nai de bida amaki yeng de bida asi solution choi the problem tanda ing tamla legadra have ki thajaba makhada khalamba punamak asi ekoi aremba ta khren lore masi PR la kanagi asi masi kai gi domta masi PR la pada kai gi domta parja singsina afaba phataba loi makki niyar katra na khalamba do madurom do onete na bada kamhan to we have thaina India independent functioning the British na rule toring matamsta maduga ko Manipur da so ningthona rule toring matamsta masida akoina khangi matamasu British na sing makhaise rule tawi aduga belly na ningthau myam na tawi habagi akoi chawrakpa madi koi myam lei adugi sap manabasi hujisu tawreba home nahamu akoi popular government ai sai haki budu aduna sing sida center ni yengi
British na yung mongdura aduga ningthau na yung mongdura Manipur da leiba chief minister singsina anatraga hoji governor sina beli khaki oiba asingba sa son torpa asina takpadi aikhoi gi parja miyam da akhoi nungai tawa mafawi aduga masigumba lakpam danda ji kokomina the importance pirak tawa ke no parja miyam na awa bataraba asigi mutang da amna pungning am sokna lauriwa punam asi aremba ta du isi kai gi dam ta du no so ila aremba su ta ni ba lauri miyam hoji general strike to isi aremba ta ni maramdi im kan haijege ba maramdi masibu parja miyam gi ihun khangla thabak tawda ai he hairakani dum ihun khangna responsible loriba kendra da represent loriba leader MLA sing da mangjin tharaga tawba taragadi parja miyam na toriba puno pendro miyam se mai phangni ba mo khoi se mo tumin le thokadi ai khoi khakta parja khakkan lawban di mai phangna moi hebirom dagi nei nai se adu gadi ai khoi na hojik leiba parja miyam kendra leiba civil organization singna political party haitare any political party mana haiba civil organization sida pressure toba aduga masigi mohoina ngangpo wahi miyam moi hairpa punma se ekoi infam thokte na loi kaino moi parjaga leminadre parjagi mo letre adu ye koi mukhi gi do moi haipam haiba lokpam thokte haiba stand si lorokpam matam khakta Manipur de ingtapala kani adu haiba government se important pirakani haiba representative toribo miyam chu tarakani aduna masi koina ekoi parjam yam khakena wale su mo tumen lebnina center na yenge ba kai de kaino bo ma pushing to go bo ma leader sing sina tumen lebna parjani ngangi ba no mani ne inthakhrani leader miyam sina lang ba ta gidi koi serious lo bu ya bani do mo koina koi to ri bo puma ase center representative singsina yari bunina sum tap na pen de bam yam law je snow hana asum khallaga to pra se koi sing de ngam dre ba ko ajuna koi punma ase mohoi political party sing adoka representative singga parja singga khitang lap thoraga Manipur gi issue da akan ma oina parja me khakki oiba decision agenda ma roga let me rasi have ya appeal to jage okay am phazan thambi khre koi oja homak na so koi gi lariba gi thoiba hojik lariba situation sida have tare koi gi opposition amadi ruling haba amalaitana koi praja section sinsika pulla kanda koi leader leader singsna mangzal tharakanda koi thabak se pangtho og dara ga de koi center na sulum na loroi de bagi wafam oza MEIBON su tambi gra yam dongai se oza MEIBON oza RINKU amadi oza CHANDRA kumar isa ge chinba ke amaram kai thok pirga koi studio de leng birak tuna ngasi ge dialogue ke thoram se mopong fan bagi da mangta su thagat pafongduk jari matang se da north east window na sandok saba north east dialogue shin jari meng tabidi ba singbo muka hanna khuram jari Welcome to The Happiness Program is a program for success, peace, and strength. If we attend to our breath, our whole system gets rejuvenated. Manipulating the breathing, you can change the emotions. Caesar Hospitals na keyhole surgery pangthorak pa chahi kundamapan mapung pharak pa kumonga mari lainana me tha manungda keyhole surgery da 10% mari lainaba investigation sing da 15% amasung general ward bed charges da 20% discount phangbigani akupa marol pizariba mobile number natraga Caesar Hospitals tagi phangbigani. Step into the realm of Assam Downtown University, where we encourage success, experience the pinnacle of academic excellence, and live your best days.